ꯃꯔꯨꯑꯣꯏꯕ ꯄꯥꯎ नुपी ओइबिगी इकाई खुमनबा मांगहनबगी थौदोक्ता चेनबा हाइसनाम लालबोय सखंगदबसिंगना नोंमैना कापलमलै इम्फाल ईस्ट डिस्ट्रिक्ट हॉस्पिटल सानबा थादरकपा सेनफम केंद्रगी एमएलए TH लोकेश्वरना महाकी खुचाबीसिंगा लौतुनरगा हैना थोकलमलै हाइना PDCC ना फोंदोरकली मणिपुर लेंगाकना ग्रीन मिशन मणिपुर की ब्रांड एम्बेसडर ओइना खनख्रबी महिरोय एलांगबम बेलेंटिनाना लेंगाकी मिटयेंग ngaihori amadi South Korea की चुंगजुदा पांगथोखिबा वर्ल्ड मार्शल आर्ट सरुक यारुबा इंडिया की टीम न्यू दिल्ली दा हराव तयामना ओख्रे खुरुमजरी टाइम्स ऑफ मणिपुर न्यूज मेंग ताबरीबा पुनोपो एलिजाबेथ ना तरामनौचरी हौजे मियामदा पाउ संदोकना पिजरी ममांग चाहिदा नुपी अमगी इकाई खुमनबा मांगहलुबा थौदोक अमदा चेनबा थांगा हाइसनाम लेकाइदगी हाइसनाम लालबोय सिंह अपोपा हाइसनाम बुदी सिंह ngasi नुमिदांग वाइरम चौराकना पुंग मरी अदुवाइदा मसक खंगदबा सिंहना मयुमगी थोंगाल मयादा लैबा दुकान अमगी मनाक्ता नोंमैना कापलमलै असोपा लालबोय इमुंग मनुंगी मियोय सिंहना इम्फाल दा लैबा हॉस्पिटल अमदा लाइकतनबा पुखलबा मतुंग लैखिद्रे हाइरी लैकाइदगी फंगबा पाउदा लालबोय की कोक अमसुंग थबाकता नोंमै मरु अममम पाली हाइरी नाकल अमरोमदा कैफ एंड पीडी डिपार्टमेंट स्टोर कीपर ओइबा क्वाकैथेल लाइश्रम लेकाई इरेमा सेवा एसोसिएशन क्लब मनाक्ता लैबा चोंगथाम पुनचंद्र चही हुफुनिथोय अपोपा लैखिद्रबा CH कृष्ण चंद्र की सुमांगदा सखंगदबसिंगना लेबर याउदबा बोम अमा ngasi नुमित युंगबा मतुंग तरानिथोय मखाई ताबा मतमदा लंगसिलमले हाइरी बोम अदु पुलिस की कांगबु लाक्तुना लौखलगा क्यामगैगी लबुक्ता पोखाई हनख्रे हाइरी इम्फाल ईस्ट डिस्ट्रिक्ट की खुंद्राकपम केंद्र की मनुंग चंबा सगोलमांगदा डिस्ट्रिक्ट हॉस्पिटल सानबगीदमक थादरखिबा सेनफम हौजे हौजे खुंद्राकपम केंद्र की MLA ओरिबा हानगी एक्स स्पीकर TH लोकेश्वरना महाकी मनेमपोक RK लखीसना अमदी स्पेशल कंट्रैक्टर वाइनिंग थेमगा लौतुनादुना मियामदा नमथाक तौरमले हाइना पीस एंड डेवलपमेंट कोऑर्डिनेटिंग कमिटी PDCC की सेक्रेटरी जनरल थौदाम हेमजित फोंदोख्रै ngasi मणिपुर प्रेस क्लब ता पांगथोखिबा पावगी मिफम अमदा हेमजित मखा तारदुना इम्फाल ईस्ट डिस्ट्रिक्ट हॉस्पिटल सानबगीदमक खुंद्राकपम केंद्र की मनुंग चंबा सगोलमांगदा लेंगाकना हौखिबा चही 2013 उरेप उयुंग तमलमखि मसीगी मतुंगदा मतम कुइना हॉस्पिटल साबगी थबक हौदबना PDCC की माइकैदगी लेंगाकता कयारक हन्ना हाइजखि अदुमोइनमक ngasi फावबा थबकता ओंथोरकपा लेत्रि मसी तसेंगनमक लाइबक थिबनी अदुबो हॉस्पिटल साबा हौद्रिबा सिगी मरमदा विजिलेंस की माइकैदगी डिस्ट्रिक्ट हॉस्पिटल असि सानबगीदमक थादरखिबा लुपा क्रोर अमगा लिसिंग कुंथ्रा की सेंफम हौजिक केंद्र की MLA ओरिबा TH लोकेश्वरना महाकी मनेमपोक अमदी स्पेशल कंट्रैक्टर गा लौतुनादुना हाइना थोक्रे हाइबा मियामदा खंगहंदुना नमथाक तौरे हाइबदु मयेक सेंगना ताकले मरम अदुना हिरम असिगी मतंगदा असेंगबा चुम्बा खंगलबनिना लौनम हैबा लुचिंगबा सासिनबा MLA की नमथाक लांगदा थुदनबा होनसी मियाम अमता ओइना पुनसिंदुना डिस्ट्रिक्ट हॉस्पिटल असि अथोबा मतमदा सानबा हौमिनसी लोइनना लेंगाकनासु हिरम असिदा अहनबा मिटिंग चंगबियु हाइना मरी लेनबा सिंगी पुकनिंग चिंगसिनखि मरा लेरे हाइरिबा खुंद्राकपम केंद्रगी मीनिंग ओइना पंजरबदा TH लोकेश्वर अमदी महाकी ममा मनेमपोक लकिसना चेनरीब मियोय सिंग असिबु मरांगी मतुंगैना चराक पीबियु अमदी सगोलमांग डिस्ट्रिक्ट हॉस्पिटल असिबु माइकೈ सोमदा लैरिबा लारिबा मियामगी खनबिदुना अथुब मतमदा साबियु लौनम नमथाक तौबा ओइदा पादबा चिरोन कयामुक तौरगा केंद्र सिगी चखत थौरांग करिमोमता तौदना माइकೈ सोमगी थादरक प्रजासिंगी थादरक अदुंग चखत थौरांगी थबक अनालाइंगी थबकपु नमदना मुथनबो होनरबा सांदनबो होनरबा अदुगुमलबा मियोय MLA लोकेश्वरदगी अखोय पुनमक नानथोक मिनरगा अमतोइन पुन्नो होनमिनरगा हॉस्पिटल सिबो अथुबो मतम साबा होनबा अखोय पुन्नो होनमिनसि मणिपुर लेंगाकना ग्रीन मणिपुर मिशन की ब्रांड एम्बेसडर ओइना खनख्रबी महिरोय एलांगबम बेलेंटिनाना लेंगा की मिटयेंग ngaihori हिरम असिदा पाउदम अमा
masana thajaba mapung mare faraklaba upambi anibu school chatlingai matamda lengaki chakot thorangi thabak paikhatpaga mari leinana yanthattuna leiramba ubada mamitagi mapitana tengthakibi hianglam makha leikaidagi ilangmam valentina bu manipur legang na paikhatpa green manipur mission gi brand ambassador oina khankhrabasu lengaki maikaidagi kariguma mateng amata piraktabana awaba kaya mayognari amutombi divine life english school hianglamda class 5 tamlivi Mahiroi Ilangwam Valentina Manipur ki Chief Minister N Biren Masamakna sahi asig August 8 laingang na paikhatliba Green Manipur Mission gi brand ambassador oina khalle haina lauthokhiba mikup aduda haingai leitan nungaiba pokhi amadi mahangna pamjariba lamdam asibu asangba upal wapal tan thallaba mafam ama oihannaba kanaguma mioi amana upambi ama yanthalabdi upambi kun thanaba mafam kayada paujal sandokbaga loinana ujara thabagi thoram kayada saruk yaduna lagli Anh sai kal gare aduga Manipur da zu nong singje yam toine chudabana lauje lokpa yadre adagi how aroi aduna miyamna akoibada leiriba pumnamakpu nungsibigadabani u mayamada u kun tharaga tokpadi yade aduga u kunje hawanabadi tawgadabani adubu ngasidi Manipur laigangna brand ambassador gi mingthon pikhrabi Ilangwam Valentina laingaki maikaidagi kariguma mateng amata piraktabana tongan ba lamnam asida leiriba lupkayana pangthokpa uchara sing thabagi thoram singa sarugyana khangalakpa leirabasu chathok chachin tawnaba gari leitaba maramna thoram sing yawning labasu yawba ngamdaba kaya thokli karigumba chatpa tarabasu imung manungna lanai sen puthoktuna chatli maram maduna hiramasigi matangda laingangna miyeng changbiu haina Ilangwam Valentina gi apokpi mama Ilangwam sayana phongdorakli Maze ambassador amani haina di lakthopi khre aduga magi dugi kanu tawa ambassador ama oiraga magi expenditure magi sading khoina chatpa khopa sa khoi isagi gari leijaba natabanina khoina chatpa sida migi gari wairaga sasaba dagi department ni sarkar site oiraga budi moina gari tawbiraga so atopa NGO ma amsina magi ambassador ama oibagi mingthonji phangrabanina tree plantation lama tarakpada maunda invite tarakpasida Maza Satragasu, Huina Pamzari, Pandam to the Pangwidra, Habagi Wakalo, Lamada, Angangs, Nessaning, Basta, Huina, Angangs, Puragasari, Mario, but Tim Kraso, Huina Tamze, Mukara, Adumana Sapam Honkutim, the Market Tims in Huina Puze, Adu Sagi Saliban found the Moina, Sibiraga, Mogi, expenditure, Kitang Pibira, Adunatana, Saliban Mayamsi, expenditure, Huina Husima, Huina Adum Tauzari. Aduna sarkar ke site gi khoi gi Valentina da gi oina magi oiba kitang magi kaino madi tawba ya ba khara di khoi kitang pamje magi future gi plan matung ina magi kitang monda pangba ya mateng khadi khoi sarkar ke site khoina pamje Bisnupur Kendra ki manung chana leiba Thinungai Mayai Leikaidagi Laishram Bukondo Singh Chahi Tarataret Apokpa Laishram Achau Singh Apopi Laishram Ongbi Ibecha Devida ngasi social worker Salam Jivan na luchingba Bisnupur Kendra BJP gi Thomi Singhna CMHT card khusinakhrei loina na makha tana laying naba Janims ta pukhatkhrei Laishram Bukondo na mahak handak chahida class 10 thagadabani adubu ikhang khanghaudana tha ani ahum muki mamangdagi narakpadagi famungdagi hawat kangkhat pafau ngamdaduna leiri Mahaki mapa Lomini Laita Lairana Henduna Laina Layong asi Chapchana Kangdok Nava Tes Fawa Toba Ngamdaduna Lairakpani ngasi CMHC car pibiba si yamna nungai amadi nauna hingbagi asama pibibani haina phongdokhi Aingonda nungaitaba si thabak naba aduga khwang naba khong chatpa ngamdaba ising chatpa ngamdaba aduni naris niwe kakawina ma yakhona bidina Chief Minister ki aksing card phangwa jai ngonda yamna nungai ba phaude Shasi anaba si yengmang ngamdana mayamna tawbina yam haude aduga khogi inau jiban sulu phali sing manga pangbilaktana mateng tobi khoida adu akhona tawbim tumda Sale dain kun doctor yengmanda ema lawo ngamdana yumda sumlei ni shasi mayamna tawbina isabu anaba kambi ba asuk harawbali khidre Naga Framework Agreement ki interlocutor RN Ravina Yumthang Nava State Nagaland ki Governor Oirakpa haiba si Aikhoi CPI na mipaidaba ngamde ngasidi Manipur amadi Manipur gi wangmada khundaminariba Manipuri sing amato oina punsinba yamna tangai fade haina Communist Party of India Manipur State Council gi State Secretary L Sotin Kumar na phongdokhrei wafam asi ngasi Imphal East Ningthem Pukri Mapal da leiba Maharaja
Gambira Niwas Memorial Club ta Jananeta Irabot Celebration Committee amadi Wangkhai High School Local Council CPI ani na khusamnaduna Thabum ama chupna chathariba chamaga kunhumdoi shuba Jananeta Irabot mapok palan thoramda phongdokhibane. State Secretary L. Sotin Kumar na makhatana ngasidi Jammu amasung Kashmir da Article 370 chanakhiba sumna Manipur da su chanarakpa yana lei masisu aikhoi mikup na homsingna leihoba chumgani lamyanba Jananeta Irabot na ningjaramba apunbagi saktam sagatningbagi wakhaladu ngasigi mirol aikhoina tung inhounaba hayengi mirol gi firep oigadoribani haiki Kaibi ki mana chingda chatlaga koi palon to godori bani mahana parma samdai matamda chara mahaki acha manau sinda yamen kina pau umen aramba ya maroi be center aramba adu loina tongan lo adu program kaya makhan kaya abun sibunu da koi leptan section bugan loina koi to re palon se nei pasi ga kun bagi saktam nak na mo na ali mo kharadam tawro me am si ekoi ki thona lingchen ekoi ki simi I mari to la chen ba tangai khati hai bu da koi koi Jananeta Irabot ki chama do shi ko palon se ka toi Mai pakpa haibasi isagi imiga pangkhakni maheroi oiringai matamda matamgi mamal khangna akhang kanba loinana honarabadi punsida mai pakpa haibasi aruba thabak nate haina saknaraba social scientist Dr. Danavir Laishram na phongdokrai wafamasi ngasi pasoi part 3 da leiba Mind Empowering Center da bose mamadi CBSE na loba chahi asigi class 10 parikha da mark wangna phangduna mai pakraba center asigi mahiroi singbu pukning thogatpa amadi saknaraba social scientist asiga wari watai sanabagi thoramda phongdokhibani Dr. Danavir na makhata duna afaba kunai ama semgi hairabadi aikhoina wahang hangbagi hainabi thamba tangai fade mahiroi oiringaida self study tawbagi hainabi thamduna khangdaba hiram khudimak khangnaba honagadabani masigi mathakta samajki amadi imung manungki thabak thoram dasu ngamliba makhai saruk yanaba honagadabani matamgi mamal khangna honaba mioitana punsida mai pakpa ngamgani haki ngasigi thoram aduda center asigi mai pakraba mahiroi singda achamba khudol posting piduna Tungi punsida hena honaning bagi wakhal poknaba pokning thogatki Naganda puri lai khau me amje sini mahutane alu bora tilo bora wo yene nuko alu bora su tilo bora su kai de se libat train dui kam thor meku amu budru chu wa sang sina kumang thokosu muba mitegi talko mi pisu muba fur chigai bo maselaga se libat train dui tandong do ko mata tukhul ga chara ga makudum ji tar ga nara ga ngasi akhuna woibo Manipur si mamang gi miyon karam na piram mo na kapakdo so ilo thok da ku idar Lamdam asigi haugalakliba naha singbu malemgi tongan ba mafam singda fangliba khudong chaba kaya gi maramda amadi tungi career semada hena kana bapi nabigi pandamda 8th Club na sinba mayon switch to prism of possibility cyber youth interaction program ama Imphal West ki Sangai Thel Park ta lakadoriba September 13 dagi 15 fauba pangthoklagani numit nini chupna chathagadaba program asida Jet Set Go Aviation Service ki CEO amadi co-founder su oriba Kanika Tekriwal Natural Salon and Spa gi CEO CK Kumaravel na chingba mapan lamdagi entrepreneur kaya amadi Manipur gi oina social scientist Dr. Danavir Laishram na chingba resource person oina youth singi health fitness amadi youth singna society da kari thodang logadagi haiba maramda wangang gadori Hairiba event asida IAS Puja Elangbom gi book club Imphal su saruk yagani masida Manipur da leriba youth singna event asibu saruk yabiyu haina 8th Club ki managing director Ngathem Chinglembana phongdorakli Program asida L'Oreal Paris ki hair expert sing lakpigani amasung natural salon and spa gi CEO and co-founder masamak Sir CK Kumarville masamak su lakchagani moina 20 plus years ki experience amasung existence asi mayamga share tawba lakani amasung expert mayam dagi one-to-one interaction yanaba sinjaba program ni asida mayamna saruk yabinaba haijari events icham chamna sinbagi mahuta koigi night stay am yohalaga bonfire ga tawraga moidisu rejuvenate relaxation phangnaba amasung educational oiba phangnabi damta sangai thel sinjaba khudongchaba platform ma khangni aduna akoigi sigi khudongchaba si youth khuding makta koina pijari
sigi global exposure si phangnaba amasung makha taba makal makal gi program sing asu youth ki kananaba phaganawi damakta khoi tawjage na khalli ana to all the dear students and youth in Manipur, come join us. Let's be all together in making a difference and creating an amazing life for all of us. Malengi mafam kayada pangthoknabagum lamdam asidasu All Manipur Physiotherapists Association AMPA na sinduna Imphal East Palace compound leiba lamyan basanglen dasu World Physical Therapy Day gi thoram pangthokrai thoram adu da saruk yakiba Janims ki director Dr. Thongam Bimo Singh na hai saknaraba sanaroi kaya ama hena masek mangal thoknaba masa maufa na tinjang kaijang dana leina ba khonabada physiotherapy gi mating logdaba nate haibada haiman ba thokloi pali balengak na primary health center singda nurse Dr. Singh matik chana thamliba sigumna physiotherapy gi post hapchinba yamna tangai fade haiki games and the sports ta physiotherapy gi role si alka ko phangme saukre ngasi world power ba koi manipur gi hoki ba haira meri kom boxer adindagi cricket ta power ba Sachin Tendulkar hairo Virat Kohli hairo natraga football ki itihas ta phawriba Maradona natraga Messi makoi singsi physiotherapist na help tawdana fazana treat tawramdabadi ngasi gi makoi gi laiba record ngasi gi sanaba asi puthoklam Nakalamaromda thoram aduda saruk yakiba AMPA gi President PT Dr. Nongthombam Kiran Bala Devi na Janims ki oinasu therapist masing hengat hanba chumba khongthang oigani haikibaga loinana AMPA gi Secretary General Dr. L. Roman Kumar Maiteina Manipur gi oinasu Independent Physiotherapy Council leiba pami haiba wafam kaya phongdokhi struggle tawraga hai tare ko adum akoi adum lagi adu bokiti ambana yamus wala jadna kano wala jadna akoi independent council lama sem na vida makta su hotel minister head minister da propose wala jate ma su ada biratna principal secretary aure masi akoi na mangna wala minasi paugi marakta natin babre amalozari Ahanba 24/7 cab service oriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package Akupamarol gidamak contact tobiu Lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal Aikhogi phone number 18001027 natraga 8794613154 Break imatong da taram na ukchari. Lamdam asida ikang thokpadagi thengnariba awabasing amadi highway da ayat apan thoktanaba hotnabana Protection and Preservation Committee PPCM gi ahanba mityeng oigani haina ngasidagi PPCM gi convener oina Thaupuraba Jitendra Ningombana phongdokrai wafam asi ngasi waheng laikai da leiba PPCM gi office sa pangthokpa char sinabagi thoramda phongdokhibani Haukiba chahi lisingani tara taret ki September dagi chahi asigi August fauba convener oiramba and Bimol Maiteina convener oibagi matam loiraduna PPCM gi general body mifam ama famduna anauba tongan ba committee sing finance highway ethnic publicity organization consumer affairs ki member sing su khanki nauna convener oina khanduna Thaupuraba Jitendra Ningombana haikibada kumja lisingani tara mathoi dagi loop kunthra mathoi rom pullaga semkiba Protection and Preservation Committee PPCM Manipur Safong Lakhi Highway Consumer Affairs amadi state asida leminariba furup sing amato oina punsinaba amadi nungsinaba mari hena naksinaba gi pandamda Safong Lakhiba committee asigi convener oina khanbirakpasi yamna nungai chaliba chahi lisingani tarama pandagi lisingani kunmathoi fauba pugadaba matam asida ahan bagi oina hauji state asida ikangi awaba ma mayok nariba si yengsingani haiki PPCM na tongan mafum singda periphery area da amadi amanung hanjin ba jaga sing salaga khoi work tok jerak pani aduna hoki ba 2017 amusung 19 dagi khoi gi yamana purumadi gi hujik 2019 to 21 si aina puja ba numini haibagi khoi gi sinaba numin haitare aduna hoki ba lakuduri ba khoi sahi sida hana khoi gi senior sing to wiramba thabuk sing degi wal hobu mayam sing do men khachar ga haidare hujuk yamna thoi ba maru oina
हुजुक मणिपुर यामना तंगदु लेताब मयाम थुइसे मसीदी हेना अफब पीस रोमदा शांति पुरंगनबो अदुम लंबी रोमदा हेन एम्फेसिस पिसलगा थबक तौजगनी है वफम से तमजगे सेल तानबगी हेंदोक थोइदोकपा लंबी सिंगी मनुंगदा अमा ओइगदबा खोइमु अमदी हॉर्नेट मचा ललोनबा यामना कन्ना चनरकली हायरदुना खोइमु मखल असि पाक्तकनना उमंगदगी फादोकपा अमदी मिरकता लोइदुना मचा सिंग चाथोकपा हाइबसि तुंगदा अफबा ओइरकदबा मानदे मरम अदुना मरी लेनबा सिंगना मिटिंग चंगबियु हाइना पीपल फॉर एनिमल्स मणिपुर की मैनेजिंग ट्रस्टीना थादरोकपा चेरोल अमना हाइरकली चेरोल असिना मखा तारिबदी एशियन जायंट हॉर्नेट मियामना खोइमु हाइना कौनबा हॉर्नेट मखल असि चिंग अमदी उमंगदगी फारकलगा युमदा योकनबनी युमगी इंखोलगुंबा मफम चाबा अमदा कोम अमा तौरगा mahum amadi khoising adu leibak manungda thami mahumda macha yauraba kg kundagi kuntra fauba lumba mahum amada lupa lising nifu dagi humfu fauba yonba da sitli kg amada lupa lising ani dagi ahum fauba pinai khoi makhalasi karigumba umangdagi puraktuna miyoibana khundaba mafamda loirabadi umangda mahi marong panba hanthagani amadi kanadaba tin masing hengalakani karigumba khoi asina mida chiklabadi siba fauba yai japan gumba leibakta miyoiba kaya chahi khudingi khoi asina chikpadagi siba fauba paulairi maram aduna khoi asibu laloliba miyoy singi mathakta mari leinaba loisangna mijing changbagi tangai fadaba lei hairakli Inat lining punsin balup kang leipak ilpul na sinduna ngasi Imphal West ki Uripok Sorvon Thingel Community Hall da ahumlak shuba yakai pungi thauram pangthokhrei thauram adu da saruk yakhiba ilpul gi president oina thaupuba khaktanatana UBI gi retired senior manager Kaisam Lokeshwarna Hindu lining chalamba kanglei chapum namak layoi khraba ipa ipu singna thambiramba sanamahi lining da mai onsin ba haiba si ngasi di yamna tangai fadaba ama oiraklibani Machoy tariba kangleicha sing amato ina sanamahi lining da punsin hanba haiba asi pandamda haiba wafam kaya sufongdoki leba sanamahi adi pakhangba ko adagi khoige apokba adagi panthong ka ne yam thulei ko si mayam che set ngaptani ko original loiba ko gi lai ko mitai ko gi lai ni ka mem ko do ke ha masima pale semdok pani si ne ko gi maru ba pandam Nongdam sanglen pakhangba lining kol na sinduna ngasi langban chara tambaki thauram ama Imphal East ki manung chana leiba komla ingkol da pangthokrai thauram aduda maikai kaya dagi lakpa miyoi kaya na ngamjaba hai leikatuna tongan ba yek salai gi apokpagi khubam singda miyam na thongnikhi thauram aduda lining kon ima loi singna sidaba mapugi mai mingkhai sak sonakhi Nongdam sanglen pakhangba lining kon gi founder Khechumayum Ongbi Chengpi leimana fongdorakpada thauram asi leikhidraba ipa ipu ahallaman singda chahi gi chara tambagi thauramni amadi masida kaukhragada singbu ningsingduna hena mari chesin hanaba pangthokpani haiki mahakna makha taraduna hai madude thauram asi kumsi gi asina nifuma thoirak shubani amadi iril turel mathakta sariba thong asi sajingai dadi pangthoktuna lakli amadi turel asi kumduna natraga hi tongduna lalaga chattuna pangthoknarami Langban chara tamba haibadi nungsinaba mari tatanabani imung manung natara ipai pu hohiba kaya masi bungo ningsing derabani hoi ko langban chara tamba matam sida gi lei hidaba ichine na ipai pu natara sagai na te mafamda akhoi nu leijaba hayama leyama kacharaga mohoi bu ningsingba ko asina masidi meite ye hoi gi tawdaba mak yadarba adumba nungsi mari tattaba gi makta mapu mahakna amadi ipai pu layoi kharba kayana akhoi namaktani na thambirambani bungo Semdok sadokpa wari na lamdamasigi puwari ki oiba yaroi haina ningthau lesemba sana jawbona fungdokrai wafamasi ngasi palace compound leiba utra sanglen sana konungda pangthokiba ahanba leimarel thambal ningsing thoramda athoiba mithunglen gi warol piraduna fungdokhibani Ningthau pam haibana panba kumja lising amaga chatret ka mapan dagi lising amaga chatret ka nifu nipan gi matamda miram gi lining lichat amadi chatnabida lupkhibadagi thokhiba thodok singna ohelakhiba ahongba sing adugi matangda isagi lining lichat amadi chatnabibu
kannaba honabada leimarel thambalna lokhiba thodangbu ningsingduna ngasigi thoram asi pangthokpani hanagi maichou purel professor NG Kangjia Mangang amadi irom sagagi piba irom Joy Chandra Mangang su saruk yakiba thoram aduda ningthau lesemba sana jawbana makha taraduna puari gi tangkak asida lamdam asigi tanglaba puya lairi kaya mai thaduna manghanki masida natana miyambu nangfuda miram gi lining li chat chathanki ningthau pamhaibagi loinabi oirabasu thokiba thogdo aduna maram oiraga lamdam asigi asengba lining li chatpu kalhaunabagi damak miyamga loinana leimarel asina lokhiba thodang singbu lana puthokpiri leimarel asina tawramba afaba thabak singdagi fattaba thabak singna hena khangbagum tawri masi afaba khudam nate makha tana lana uhan khinabagi maram ama oigani maram asina puari gi amamba tangkak ama oihauraba thogdo asi matungda amuk hana thoktanaba oisanu amadi ngasi ahanba oina pangthokliba ningsing thoram asina leimarel thambalna loramba thodang singbu mayek sengna khangba ngamhalagani haiki magi ngasi phau pagiba ningdau singi magi graph ama yakulakpa matamda laingang nonda sada landa leibak ngakpada aduga leibak ngangkhai gi matang di yenglakpa matamda hairiba garbinuwa sariba pamai bhaise ma yoba ningthau ama baw ngasi yautri aikoi graph se sum kakhalakpa matamda magi graph se khwaidai wangba aikoi gi matonda leiri madagi di haidarakpa ngakten mayam ama magi afaba mayam ama leiragasu magi asoiba natraga magi asoiba se hojiki haijariba aikoi gi lining laisolda aikoi gi ujaramba posing hundokhiba mi mapon loba aikoi gi lejaramba lai mayam manghangiba aikoi ariba laik laisu puya mayam mai thadokhiba sigumba mayam sidani magi amu afabado maduga phattabaga yenama matamda aikoi gi tung koina hena wabadi akon bagi mana torong basin hena wai haina mawu ngasiba wada mayamna aikoi gi ningamdaba nungaitana soli basadun Manipuri loan ki fazaba masakpu matamgi yawolda yokhatuna thamba haiba hiramda Students Union of Kanglaipak suk na sinduna Manipur pumbagi oina marirak suba soki Manipuri ariba loan ki wahanthok changdamnaba 2018 gi preliminary round ngasi Manipur University ki memsolda pangthokre haina mahiroi loop asigi cherol amana hairakli cherol asina makha taribadi changdamnaba asida lamdam asigi tongan ba mahiloisang singdagi mahiroi chamaga kunthra nipana saruk yakhi Changdamnaba asigi final round ki damak mahiroi tara khangatki khangalaba mahiroi tara asi tha asigi tara mangada final round Manipur University ki memsolda pangthoklagani hairiba changdamnaba asigi oina ahanba manada lupa lising kun ani shubada lupa lising tara manga amadi ahum shubada lising tara ga loinana certificate amadi momento sing yauri loinana finalist khudimakta suki maikaidagi consolation prize su pigani hairi Beti Bachao Beti Parhao program gi makhada School Management Committee members singi oiba nomagi oiba orientation program ama Royal Academy of Law oinam gi conference hall da pangthokrai thoramadu da ZEO John for Bisnupur and Tikendrajit Deputy Inspector and Ranjit Bisnupur Higher Secondary School gi Principal Hemabati Ningthaukhong Model Higher Secondary School gi Principal P Mem Thoina maru oiba Mithunglen Singh oina saruk yakhe Thoramaduga Mari Lainana DITH Ragumanina Headmaster Singh Khaktamak Khallaga School Chawkhatpa Yaroidabana School Management Committee Supuna Khangminaba Thoram asi pangthokpani haiki Pagi Martha naten ba break ama muglosari Kangla food product ti iram dong ya seng mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi daw kana bu nei bagi kangla break matung da taram nok chari
Manipur State Legal Services Authority na Commonwealth Human Rights Initiative New Delhi ga khusamnaduna remand advocate amadi retainer lawyer singi nongmagi eba training program ama ngasi lamfel pata leiba ARD gi conference hall da pangthokrai thoramadu da saruk yakiba Commonwealth Human Rights Initiative New Delhi gi person reform program gi project officer Palak Chowdhury na Police station da mifa oina leiriba mioisingda legal aid ki khudong chaba piba senior program officer Amrita Paul na foreign national prisoner singda legal aid matau karamna pigani haibagi matangda resources person oina wangangki Sadar is Range na mapung oiba thodang loduna a greenery campaign gi saruk ama oina ngasi Imphal East district ki Haingang kendra gi manung chanba Haingang chingi ton loki akoiba mafam singda ngasi uchara sing park sana thakre thoramadu da saruk yakhiba campaign adu gi maru oiba thodang su loriba technopol gi DFO elangbam homena u thaba khak natana thariba u sing adu mapung mari fana hinghanba haiba pandam thamduna campaign asi haukiba chahi gi September 3 da sangsin ba horakhibani hauze group asena thariba upambi singasibu hinghanabagi dama upambi yankhai gi mali amamam thak gi tolopiduna senahali haiki aduna mayamnasu uthabiriba sinau aruga voluntary organization NGO punamakta koina appeal tawningbadi ngasi khudong jabasi lawjaraga usi thabiu tharaga topka nataba khoi ngasi birthday ni haidana ngasi aigi adu khoigi kainoma function amagi mari lena usi thabire uji am thengnare lohongmada kaida thaba thabiu dawdabu madu hingna hona biyo khoi maru obidi hinghan masineba Ngasigi uthaba aduda Green Manipur Mission ki brand ambassador Elangbam Valentina amadi group asigi member sing su saruk yaduna uchara sing thakhi Directorate of Environment and Climate Change samadi Fayeng Gram Panchayat na sinduna ngasi Fayeng gi yumthong khudingda hida kanaba makhal gi pambi sing thakhrei thoram aduga mari leinana Directorate of Environment and Climate Change ki Deputy Director T Brajakumar na lamdam masida fangliba hida kanaba pambi sing asi aikhoina ningthina ngak senduna thamsi masina aikhoi gi semilonda mateng pangbada natana ana aye kaya fanghanbada su kanaba oigani haki medicinal plant amam phayeng yumthong khuding da hon da bi yaro habigi panda makha da koi changhin jarpa khongthang amani ada lairiba akoi gi isani sei maiben akoi mungi domesticated akoi housewife sing sina haibsi yokhat piraga hung phaba ma urga ma da ulak pagi pandam din haitare masida khoi na ngasi yen thokchari ba upambi sing asi sumnagi upambi du yen ba khakta nate hinghanna bagi masa masa na chawba dai ta launa bagi damak ta khoina mana matum yen thokpagi thoram su thamjari upambi khwai dagi hena section na phajana hingan bampung marai phan ba mioi du da khoina lupa lising mangagi sel gi mana pijagani haiduna mayang mafam da thamjari aduna ngasigi paibiriba gram panchayat ki pradhan na tawbiriba sumaina mathang lakpada su tattana siguma program si tattana sinbiyo haiba wahai si thamjani ado ngasi sumai daudana ujar phayeng da sumai enthopi basi yam harau jai nim mam pibiraga khoi yum da tharaga achauba phajana tharaga chawhallaga prize bini haibasi yam nungai jai yam harau jai Directorate of Environment and Climate Change ga phayeng gram panchayat ga kuchamna duna yenthokeba thoram asini asigumlaba afaba natraga welfare activities se lakadaba tungdosu leptadana paikhalagadi tungi khunai gi hena afaba pandam da yoba ngamgani haibasu mayamna haijari paudam jariba cameraman Sarachandra ga loina blessing gang mai phayeng gram panchayat Jenims ki Gynecological Oncology Unit na Pathology Department Trained Nurses Association of India TNI Manipur State Branch samadi BBCI ga puna kusam naduna nomagi oiba free gynecological cancer screening and awareness program ama ngasi singzamai Baigyabati Laikai da leiba ya school kendra gi MLA TH Satyabrata gi mayumda pangthokrai ngasi gi thoramadu da Jenims ki doctor nurses samadi technical staff punna kunmanga romna lamdam adom ki akoiba da leiba nupi chani romda hiramasi gi matangda awareness pibaga loinana masa da hairiba leina asi leibra haibagi checkup su chathaki hiramasi gi matangda TNI Manipur State Branch ki Vice President L Sanjarani Devi na fongdorakpada cervical cancer gi matangda Manipur da leiriba nupi oibi singda kari checksin thorang lokhat kadage nadringai da naraktaba amadi naraba matungda kari paikhat kadage haiba awareness adu piduna leina asigi maramda nupi oibi singda hena khanghanna bagi pandamda ngasigi thoram asi pangthokpani haiki
Manipur leriba nupi singse cancer gi matangda cancer cervical cancer gi matangda awareness piraga detect tongna bagi adugumba na dringai da kamaina kalhogadage aduga nara agana khoi kaidogadage adagi akhoina kari kari nupi singsina section thorang lokhotpa darkar ogibage habado adugi matangda kam pangthok sabani Chaliba tha asigi tara mari amadi tara mangada numit nini chupna Manipuri cinema gi haujik leriba fivam amadi lokhat kadaba thabak thoram singi matangda khana nainaba mifam ama chingmerongda leiba Travel Research Institute ta pangthoklagani haina Discourse Organizing Committee gi convener Khetrumayum test na phongdokrai ngasi Major Khulda leiba Manipur Press Club ta pangthokiba pawgi mifamda test na makha taraduna pangthokadoriba mifam asida Manipuri film amasung Manipuri khunai gi matangda tongan tongan ba hiram singda akhang ahi singna wangangkani Loina na lamda masigi sangnaraba filmmaker Aribam Shyam Sharmana mifam masigi moderator oina saruk yagani haiki producer director actor adigi makeup cinematographer punamaksi at one platform matam amatta da faminaraga na khoi walina sine khoi tawgibna sine khoi asoibna sidi mi ge soibda puthok na taba isa ga soibse puthok naraga ngangna ga damnina masidi yamna masida khoi gi hana leram gap mayam do loina mak khoi puthok naraga si tawga heta overnight ta Manipur film je hayeng eta pharani haibi wante but it is a big step for the development of Manipuri cinema sine hajaningi achoba kongtang amani COT Films production ki Manipur feature film Aron Bawari ki yai fathauni thoram ngasi Uripo Khwairak Selung Balaikai da leiba Kombirai in da pangthokrai thoram aduda Arts and Culture ki director A Sivdas Sharma Film Forum Manipur ki chairman S Mangol Jao amadi PWD ki chief engineer building and Noren Susaruk Yaki Silhaiba Bala Susmita Maya Chaudhary Lilabati Thoithoi Idau Syam Kesur yauna artist kayana saruk yagadaba film asigi story S.I.S. Binodini, dialogue and screenplay Manaubi MM ni. Film asigi producer na Nalini Raskumari amadi, director na O.C. Mairani. Tauramadu da saruk yakiba sangnareba aiba Manaubi MM na haikibada, film asi anauba masoida na oigani. Minok tugi marumda haiba S.I.S. Binodini ki novel dagi, film oina puthokpa film asi miyamda achoba message samapiba ngamgani haiki. Awan Bawari haiba sisu Manipuri films ki aikogi film nainarabada film yengbasina suksoi suadna pambiba nungai biba amadi film ki aikogi nungsiba mahau fawba film ma oigani haibasi aigi thajabani Apunba Manipur Matam Isai Kanglop Amik Bisnupur Center ki General Body Meeting ngasi Bisnupur da leiba Abdeyata Mandir da pangthokrai thorom aduda Dr. I.S. Konthauzam Amik Bisnupur Center ki President T.S. Swaran Kumar ex officio S. Tomba NYK Accountant R.K. Promise ex President H. Ibeton na chingba sing saruk yaki ngasigi mifam aduda center asina tawgadaba thabak thoram sing kaya kup na khana nainaki Department of Adult Containing Education and Extension Manipur University na sinduna ngasi malemgi atay mafam singda pangthoknabagum Imphal East District ki Ningom Thongda leiba Pevia Pandit Laikai Community Hall da pangthokrai Literacy and Multi-Language haba theme da pangthokiba thoram aduda akhang ahi kaya na hauzik malemda honglakliba loan ki ahongba singi maramda wafam kaya phongdoknaki All Manipur Muslim Maitai Pangal Welfare Association Imphal amadi SMC Anita Standard High School Kwakta ani na kusam naraga Multi-Language Literacy haiba thimda International Literacy Day 2018 thauram ama ngasi Anita Standard High School Kwakta da pangthokrai thauram aduda Kwakta Municipal Council ki Chairperson MD Maheruddin AMMPWA ki President AR Khan Retired IAS Hanagi MPSC ki Member MA Satar Retired IAS President Jamiatul Ulema Bisnupur District Maulana Islahuddin Kwasmi Principal Anita Standard High School MD Abdul Hakim Singh na saruk yaki Retired MCS Abdul Salam na hauzik sahi kayadagi hauna AMMPWA na Muslim tawa mafam singda chatuna Educational Awareness Program sing pangthoktuna lakli Muslim sing asi ayambana mahima singda sothaba amadi senthum laitaba maramna mahima singilamda chakholagadi khudingmak loina faragani haibagi wakhalonda Education Awareness Program kaya paikhatpani haiki Dr. Savannah C. Majors Women Clinic na numit
Chamaga Taramapanda Nupida Tengnava Laina Kaya Araiba Mawongda Laying Bangam Nabagi Amadi in mode multi-platform full body solution Miyamda Kanghan Bagi Tauram Ama Ngasi Classic Hotel da Pangtokray Tauram Aduda Clinic Asigi Dr. Savannah R.K. Premchit Amadi in mode ki MD Samir Wathera su saruk yaki Maruwaina Nupi Singi Oiba Hakchangda Tengnaba Ana Ayek Amadi Awawa Kaya Sigi Matangda interaction su Pangtoki Tauramadu Pangtokpagi Matangda Dr. Savannah na haikibada Women Clinic Asigi Matungda Atubada Nupi Oiba Clinic Ama Hangdolagani Telaba Matamda Nupida Tengnaba Hakchangi Laina Kaya Layengduna Lakli Amaromda Hakchang Noikhatpa Maida Thokpa Laina Sing Fahanaba Pambai Sing Kaya Clinic Asida Kudong Chaba Piri Haki Ngasi Jiribamgi Babuparada Laiba Multi-Utility Complex Solda Apunba Manipur Kanba Ima Loop Amkilna Senduna Loop Asigi Taramapan Shiba Kumon Thoram Pangtokray Sarom Asigi Matangda PH Sakhi Laimana Fongdokibada Matam Amada NSCM IM Amadi India Government ga Ceasefire Agreement sign Taunakiba Matam Aduda Laikai Gi Marapai Bising Asi Pundrabadi Aikoi Pumnamak Tokai Takhaiba Tare Haibadagi Amkil Semkibani Loop Asi Sem Krabatungda Loop Asida Yauriba Miyoi Singbu Matam Adugi police sing na fagani haiduna koitan tanaduna awaba kaya ama mayok nakhi amkilgi kumon thoram jiribam da pangthokiba si amkilgi wakhalon khangnanaba amadi aikhoi pumnamak amatani haibagi wakhalon da pangthokpani haiki aikoi masoi taraga leiragati aikoi pangal leiraroi aikoi thongna leiraroi aikoi gi tongning ba thabak amata yararoi haiduna akoi ngata natana aikoi gi isa sing nupa sing gi nup haijaba tare Matamda aikoi lup singsinga kaiga ima hoina tawraga aikoi maira paini mayam soina tabani yam punsan jakibani Tauram aduda saruk yakiba JCILPS ki co-convener YK Direna Hausiki Matamasi Aikoina Aikoigi Kunai Asibu Kamdona Miyan Cha Singdagi Kansigi Haiba Sigi Matangda campaign tauba amachangi Natrabadi Chahi Kharagi Matungda Manipurasi Tripurada Tripurina minority Oibagum Miyancha Singna Nomadi Mapu Oirakpa Yai Haina Fongdoki problem sing si atopa laibaktagi mitop miyancha sing laga kanbiraga daba masi solve tawraga daba nataba aikoi shana isabu kanjanaba honadragadi aikoi Manipuri kunai si Nong manong sum lupsel lakradaba lupakradaba kunayama. Paugi Marathana atenba break ama muglausari. AIYF Manipur State Council na sinjaduna Lamyanba Luching Purel Hijam Irawat the tribute tawjaba Kunmari Suba State Level Jananeta Hijam Irawat Saithai se Changdamnaba Pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna Jain Manipur Dance Academy Imphal competition sigi form pampamna AIYF office Irawat Bhavan Group Mahalteng Imphal Manipuri gi sejak bisingna form homtang lobiduna asida upcoming singer singna saruk yabiu aduga masigi competition si khalaliba sejak singidi amna soba platform mo idini Manipur gi nongle khalak libi singna saruk yabiu Kunmari Suba State Level Jananeta Hijam Irawat Saithai se Changdamna Breaking matong da taram na uchari makhataba pauda Indian Oil Corporation IOC na tender fangbadagi LPG puba gari khara mathau tawhandana thamba asina maram oraga driver amadi gari puba singna awawa mayok nare haina All Jiribam Road Transport Drivers Union ki President M Tom Babu na fongdokrai ngasi Jiribam gi Babu parada laiba Jiri News Network ki conference hall da pangthokiba paugi mifam amada Tom Babu na makhata na fongdokibada mari lenaba authority na athuba matamda mityeng changbiduna Chendana Lairiba Gari Sing asi Mathok Tohanbiyu Gari Mapu Sing Driver Amadi Handyman Singna Imung Manung Pubada Thengnariba Khudong Chadaba Kaya Sing asi Manipur Lenga ki Mari Lainaba Singna Miting Changbinaba appeal tawrakli IOCna tender piraba matungda gari khara chalandadana thamibasi Manipur gi Lengakna Junction biraga Chendadana Lairiba Gari sing asi regular night challenge binaba amadi driver sing amadi handyman sing mayungi maintenance ta mayo janam ki damakta all Jiribam Road Transport Driver Union ki majidagi Manipur Lengakta nodumla ni chingjari
Kainau Gram Panchayat Amadi District Water and Sanitation Committee Bisnupur Anina Kusamnaduna India government na Pakalakpa Leba Asibu Luna Nana Thamnaba Taurangi Saruk Ama Oina Solid Waste Management and Single Use Plastic Joint Program Ama to make green and by avoiding the use of plastic haiba wakalonda Gram Panchayat asigi loisangda ngasi hogdokhrei thoramga mari leinana EEL Gokul Chandrana Kainau Gram Panchayat na Solid Waste Management Committee ama semduna yum dagi puthorakpa amon akai sing khongatuna mafam chana phumjinduna amon akai leitaba lunanba Gram Panchayat ama oinanaba amade laina tinana chendaba oinanaba Gidama program asi hogdokpani hairaduna tidim lambida chaliba mipum khudingna garidagi amon akai langthokpidana bansu appeal tokhi thoram aduda Gram Panchayat asigi akoiba amadi tidim lambigi mataida tariba amon akai su sit sengbagi thabak su chathaki Kainau Gram Panchayat ki pradhan ga loinana akoigi honorable member mayam loina yawire adugi mathakta yamna maru oiba lu hen ba nan ba si maintain tongna bo honab da so thaudang lawir ba aikoigi asa gi anganwadi gi member mayam yawi basi maruina hena nungai jai aikoi ngasi dagi yumthong gi tholakpa phata hogdi mayam azu khumjal kanda afamamda pulap landfill method ta tawrasi haibagi wakalonda tawna ngasi Ngasi Thaubal District ki Moising Khulda aikhogi tungi mirol kalminasi haiba wakhalonda miyamna mayai kawa chinjaki mayokta achoba khongchat ama chatkrei Moising da leiba tongan ba loop manga na sinkhiba ngasi gi miyam ki khongchat aduda tongan ba school gi mahiroi cha kaya su saruk yakhi khongchat adu maru oina Moising ki mafam singda mayai kawa polam sing paktak nana yon ba leiba taurakpa amadi chahi nauriba naha kaya maru oina mahai tamliba mahiroi singna mayai kawa chinjakta wakhal loop lakpa sidagi kanminaduna tungda masama ufaba khunai ama oina basin bani hari khongchat adu Moising Awang Primary Madrasa School gi lampaktagi Thaubal District ki Superintendent of Police Dr. S. Ibom Chana lamthaki SP masamak yauna Moising Khul sinba tungna khongchat adu chathi khongchat aduda Laisang Them Jila Parishad ki member Abdul Latif Moising GP gi Pradhan Abdul Waris amadi Thaubal District da leiba tongan ba mahiroi loop singi luchingba sing amadi Maira Paibi Ima Ibel kaya su saruk yakhi miyang gi khongchat aduna Moising sinba thungna chatluraba matung Moising gi mipun sangda achoba mifam amasu pangthoktuna warep kaya su lokhi hairi छात्र सिंह नहारोन सिंह अमदी लाकदोरब जेनरेशन सी ड्रग दा एडिक्ट ओइरगा लोइना मांगखिबगी अकीब लेरकपदगी अखोइना सी खोंनिंग चंगहौद्रगदी तुंगदा अखोइगी लाकदोरब जेनरेशन मांगखरनी मुट्रनी हाइबदगी अकीब अमा लेबदे अखोइ रिले चचबनी ड्रग से मुथत्पा ट्रैफिकिंग से मुथत्पा ट्रैफिकिंग थिंगबा पुनमक थिंगबा हाइदना अखोइ अदुगी अखोइ डिसीजन अमा लौमिनगदबनी अदुगी दमकता अखोइ रिले से लमथाना बिदमकता अखोइगी ओनेबल जिला अदुगी ओनेबल प्रधान अखोइ लेजरे अदुगा अखोइजी लेइबा कनोगी इमामसिंग अदुगा सेक्रेटरीसिंग पुनमक लेरे अखोइ हजिक लमथारगा अखोइ रैली से चलकाना Tenjim Makatif Dinia Yaripok ki manga suba chahi ki mifam ngasi Yaripok tulihal da leiba Idiga Wali Masjid da pangthokrai Yaripok maikai da leiba Maktaf da tamliba mahiroi singna athoi ahen tanawagi thoram amasu pangthokhi loinana makok mathang taraklaba mahiroi singda mana piduna pukning thogatki thoram adu da saruk yakiba Darul Ulum Markas Manipur ki principal Hazrat Mosri Siraf Ahmad Kwasmina Malemasida Tangdu Laitana Leiba Ngamdribasi Aikhoibu Sembiriba Mapubu Tungoinaraga Tauningbata Taubadagi Orakpani Santi Leiba Iramdam Ima Ama Ohenabada Aikhoigi Tungi Miro Singbu Angang Oringaidagi Hauna Lining Lichatki Lairik Tambiba Amadi Kanghanba Mathautai Haiki En Biren Singh na luchingba government asina tongan ba scheme kaya gi khuthangda chawkhat thorang kaya paikhalabasu hiram khudingda sothana leiriba andro kendra gi manung chanba Changam Dabi Gram Panchayat scheme amatagi mami tahandre haina Minority Development Organization MDO Changam Dabi ki maikai digi pen da fongdok pagaloina lenga ki pukning chingsilakli MDO Changam Dabi na sinduna ngasi Yaripok Changam Dabi Primary School da khana nainabagi thoram ama pangthokrai mifam aduga mari lainana organization asigi convener MD Ayub Kori na hai Changam Dabi GP da lengak na paikhaliba scheme amadi mission singi makhada thabak thoram amata ngasi fawbada paikhat piraktaba asi yamna nungai Zade Andro Kendra ki manungda khwaidagi liraba school ama oriba Changam Dabi Primary School asi matamga chanaba school ama ohenaba semgat pinaba kayarak haizakrabasu ngasi fawba tabidana leirakli
School Fagathansi Mission ki Makada, Kendra Siki Oina Urip Uyung Tamlamlaba, Moirang Purel School Asidi, MSDP gi Makada Semga Sagatuna Awat Pamata Leitraba School ni, Adubo Fazakraba Policy Ama Oriba, Mission Asi Tayo Nahale, GPS da ngasi fauba water supply gi ising thakpa fangdri, Loina na Hiram Kuding da Sotana Leiraba, GPS da, Lengak na Bidyeng Changbiduna, Lamda Masigi Chaukat Kongtangda, Saruk Yahanbiyu Haina Mahak na Makata na Fongdokhi. School se maram sadana leiba masida leibiriba mari leinaba authority na kogi samdavi gram panchayat ke manungda leiriba samdavi primary school sibu upper primary school gi thak tamadi high school gi thak ta upgrade tawhanning bagi apamdini ngasigi meeting sigi sabada loina na asita natana state government gi tongan ba leiriba department punamak asina ngasi phawbada gram panchayat asigi jagada leiriba pot punamak adi karigumba hiram amatagi scheme amatagi kanaba leihandaba loina na water supply isingi problem oiraba matamdasu water supply ma lei masi MLA ga mari leina basing haitare kari haigada mo ai su khangde engineering singi yana ba haigada contractor tawfam thika tawfam khaktang ma koina leire samda bidanga si phawba ising water supply gi ising ama phawba thak Wangkhem Kendra, Andro Kendra, Amasung Hairo Kendra gi manung channel riba Club Tara Romgi Apunba Body Ama Oriba Joint Committee on People's Welfare Yaripo COB Yaripo Kuntaruk Shuba Assam Rifles na puna sinduna Nisana Kunai da Piba Chaitheng Amasung Masibu Thingbada Miyam gi Thongdang Haiba Wakhalonda Khana Nainabagi Mifam Ama ngasi Yaifalam Jingmerap Club Malom Yaripok ta pangthokrai ngasi gi mifam aduda Thobal District SP Dr. S Ibomcha Singh Kuntaruk Assam Rifles ki Major Oinam Suraj Singh na Chingba Saruk Yakhi Yaripoki Club kaya gi member sing amasung Mairapaibi kaya na saruk yaduna pangthokiba ngasi gi mifam aduda SP Thobal Dr. S Ibomchana mayai kaba chinjak chaba yonba faba farabadi lemna tharoi legal action lokhatkani karigumba mahaki makhada leiba OC singna niyam chumna thabak tawdaba taragadi makhoi gi mathakta explanation call tawani haikhi Ministry of Housing and Urban Affairs Government of India ki Makhada Din Dayal Antyodaya Yojana National Urban Livelihood Mission DAYNULM ki saruk ama oina Nongmagi oiba self-help group singi imung manung singbu free health check-up camp ama Oinam Municipal Council na sinduna Oinam Awang Laikai Community Hall da ngasi pangtokray. Health camp aduda PIC Oinam ki Dr. Ani staff ahum singbu Oinam Municipal Council ki miyoi singna mateng pang sinduna miyoi cham yang khai henbada lem na hidak langthak yentokhi. Oinam Municipal Council ki chairperson N Sanahal Laimana pangtokhi ba camp adu benefits of Ayushman Bharat scheme to all eligible self-help group members amadi linking eligible members from self-help group to Poshan Sevan Haiba Wakhalonda Pangthokpani Haiki. Sile group sing asi gi member sing amadi imung manung sing family punamak na dektana tinjang kajang dana afaba khoi society ama oinabagi damakta sinjaba program ni ado khoi hujiksu makha tana lapi ba khuding mak pul loidi bhawa ingsinjagini masigi damda denulamni makha da simbi aiba program singa se aikoi haininga aitana nungaiba phaujai aikoi da hausi amu sanabagi pau phongbigani World Martial Art Union na sinba World Martial Art Festival gi manung chana pangthokpa lising ani taramapan Chongju World Martial Art Contest sa male weapon single event ta Indiana ani shubamana lokre amade festival asigi manung chana pangthokpa 5th International Thangta Championship overall team champion lawraklaba India gi sanaroi sing amade official sing Thangta Federation of India gi official sing na ngasi Delhi gi Indira Gandhi International Airport ta haraw tayamna okre Welfare Association for the Blind Manipur WABM na sinduna numit mangani pangthokiba special cricket coaching camp for the visually impaired ngasi loisen kray takil da laiba home for blind da coaching camp loisen baga mari lainana pangthokiba thauramgi nungi warol piraduna Welfare Association for the Blind Manipur gi secretary Konsam Sadanandana pangthokiba coaching camp asi Manipur itihas sa ahanba oiragani tha asigi mari dagi hogduna pangthokiba camp asida sanaroi kun mangana saruk yakhibaga loinana Pangi kos kaya nasu takpi tambikhi haiki.
Nagesh Trophy की second edition की तबक ताई कोई मसी की coaching के मसी है लोग बतागी कोई कोई full preparation कोई ताऊना बा सेम साबा कोई लोजरे from this year कोई हाई Nagesh Trophy कोई इसवाना कोई cricket tournament national cricket tournament for blind असी अंदर की सही लगी कोई याव पिकलबसु पिकना मणिपुरना मालेमगी थाकता साना खोनाबगी लमदा सक्ताकपा ngamba asi lamda masigi chauthok chaningai ni haina Sagolban Kendragi MLA RK Imona phongdokrai ngasi Sagolban Thingom Leikai Community Hall da pakhangba Taekwondo Academy na sinduna New Delhi gi Tokatora Indoor Stadium da August 18 kunmanga fawba pangthokiba MK Classic International Taekwondo Championship 2018 da champion team oina lamda masigi mai pakraba Manipur India team pu taramna opaki thoram da saruk yakhiba RK Imona makha taraduna piglaba su pikna Manipur na thengkhang kaya da sana khona bagi lamda masigi mingchat kaya puraktuna ngakli aikhoigi I da sana bagi I ama yauduna lakli haibasi purakliba mingchat kaya sina mayek sengna takle Kathokpa amaga loinana lamdam masigi miyoi kayada pikliba angang kayabu sembiba simak aikhoi pumnamaki laibak phabani lamdam asida leiriba infrastructure kaya asiga mapalamda leiriba kaya yengnaba matamda khenaba kaya leiringai cherakta tattana mai paklakpa asi aikhoi pumnamaki hona jamani haiki Manipurdagi sanaka thoiba mayam pa hogira nupi hogira India ko represent tawba ngamba Manipur will represent Tokongamba international level की थाका अचौवा medals in Tokongamba achievements क्या Tokongamba सी कोई थाका किन्हा यो बाय करा करी दिनों हाल दी एक खबर मणिपुर कोई लाख रुपया मापन ले सिना इंडिया की तो नेशनल की एग्जाम पास हो मतलब कोई sporting achievements इधर At least the Mali population we comparison the human by the picture the by top 2, 3, 4 doesn't lay about the achievements in there. Among time, Malem ki ani subalan chang na kakching da haktheng na pikhi ba chaithengbo na hongna na ningsingduna kakching runners na sinduna anirak shuba kakching World War II Memorial Run lisingani taramapan ngaksing kakching District Sports Association ki playground da pangthokrai Run for Health, Run for Fun, Run for a Good Cause, Run to Save Environment, Run to Serve the People haiba kakching runners ki motto makhada pangthokiba ngasigi kakching World War II Memorial Run hongdokpa ki thoramda miyamna Moibong Kongduna Landa Laikhidraba Mui Singi Mafamda Awaba Fungdoki Tungda Kakching ACG MLA Y Surchandrana Athoba Mithunglen Oina Saru Yaduna Lamjeloi Singbu Lamthaki Kilometer Kunmanga ki Lamjel Amadi Kilometer Nipangi Fundraise Asi Ani Thokna Tongan ba category Marida Pangthokiba Ngasigi Lamjel Tanaba Aduda Punna Lamjeloi Nupi Nupa Lising Amaga Chamga Rom na Saruk Yaki Ngasigi Thoramaduga Mari Lainana Kakching World War II Memorial Run Lising Nitra Mapangi Res Director Richard Colonel N Ranjit na Fongdorakpada Good Healthy Society haibasi Kakching Runners ki motto ni motto asibu thabakta onthokpa ngamnabagi wakhalonda Kakching World War II ga punna event asi pangthokpani hadak chahi asi Second World War loikhibagi Platinum Jubilee sutai lanjao asina Kakching da awana kaya nangkhibana madubu ningsingduna society asi afaba masama ufaba mi leiraga afaba kunai ama purakna bagi mapung oiba wakhalonda thoram asi pangthokpani haiki अकोई कक्सिंग सेकेंड वर्ल्ड वार मतमदा अवाब मयाम नंगिबनेना मदुसे कवर तौरगा अखोने तौजबनी अदुबो अकोई मेन थीम दी सोसाइटी असे अफबा मी लेरगा मसा अफबा मी लेरगा सोसाइटी अफबा सोसाइटी म पुरको अदु पामजबगी मोटोने अखोने तौजरिसे District Football Association DFA Thawal na sinduna Second Division ki Football League Tournament lising ni taramapan ngasi Thawal District ki Chawyaima Higher Secondary School ki sanabung da hongdokrai punna team nipa na group ani thong na khaidoklaga sanagadaba tournament asigi ngasi sanakiba match ta PADSW Langathel amadi HKKSA Thawal hauka ani na sanaki match aduda HKKSA na PADSW bu goal ama sinoda maithiba pikhi tournament asigi hayengi ahanba match ta FFC
Mela ground na UOC Uyalga amadi anishuba match da YDC Tentha versus AFC athokpam anina sanagani. All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School gi sanapungda August kuntra dagi team Taramathoy na saruk yaduna chatharakliba Tarataruk Shuba Chandam Inunganbi Memorial Mini Voice Under 13 Football League Tournament isini Taramapan ngasi sanakiba 13 Shuba match da SVNYC Jirigatna Sunrise Club Kadam Talabu ama Sinoda Maithiba Pikray hayeng first match da Oriental Club Babu Puraga NYC Namdailonga amadi anishuba match na PSG Kalinagarga SBNYC Jirigai ka sanagani. Kundrakpam awang lekai da laiba Yoga and Nature Cure Home na sinduna first local level Yogasana Championship isini taramapan ngasi Kundrakpam da laiba home asida pangtokray ngasi gi championship asi lamdam adomda horakliba naha amadi angang singbu nisadagi lapna thamnaba amadi handak October da pangthokadaba state level yoga competition da saruk yanaba ngamnabagi damak pangthokpani haina home asigi instructor Maibam Bijoy na phongdorakli. Yoga coaching sum tauba haitare frida angang yi kawraga sum tambiba no hoji mathang da mau jingju lakpa hora ani thangmang tawraga ina masidi hojiga state ki tournament tawdoi chi ki nangnona ba tournament masa ama sing mangoi na angang yi first second third moiju khara tournament thokpagi talents leina ba adu mai mongda first 11 local 11 gano yoga sana championship ina maming thonjalaga sum program si pangthokwa hogyoni ngasi nungthil phong khiba pauche singda kari kari maru ba pau yo khibage habdo mayam puna miyeng tamnasi Kanglaipak ki maira Manipur sarkar una mamit tangbaga chap manare wahingmam laikai dagi kaisapa junction fawbagi khonglambi ge saruk kansindion dukan famba sing takthokpa ngamdre lambi sembi dabdagi national highway ani gi saruk khara miyamna tangkhai thingjinda khongjang changsilure langbal chara tambagi thoram pangthokre Gujarat nongmata huina mi chikpagi report lising ama hena lakli Kangla Pau drug maru phangna muthatuna mahiro sing maya kavani sagi ipaktagi kalhongnaba miyamgi khongja chattuna mifam pangthokre ngasidagi Guwahati da 65 suba NEC plenary session hokre Amit Shah khongjat ki mangoinana disturb area declare tawkre Khundrakpam kendragi MLA gi namthak langda thuraganu Hemjit Paujel Imphal East District Hospital Sagolmangi wathok athuba matamda saba hobinaba appeal tawrakli High Court ki order gi mayokta kaina laifam changbada athingba thamlakpa sarkar na mi yeng changbiu tomba brand ambassador yauna uzara thakre PPCM gi anoba convener thaupuba khankhre pandam NEC gi humphunipan suba plenary session ngasidagi hokre Chief Minister Biren Serogyakhre JNK dagi article 370 lokthokrabasu NE dagi article 371 lokthokloi lana sundokpani Amit Shah Quality education haibasi lairik khaktang tambadu natte lairik tagi phangba laisu singsu yauribani Dhanabir Laisram Chandrayaan 2 mission gi lander Bikram gi laifam khangba ngamkhre pau phaunanaba honari Sagolmangda Imphal East District Hospital sanaba MLA na lampiramdre pibagi namada sel lauthoklamle PDCC loisilak pada maru ba pau muka na pizari Nupi oibigi ikai khumnaba manghan bagi thongtokta chenaba haisnam lalboy sakhangnaba singna nongmaina kaplamle Imphal East District Hospital sanaba thadarakpa senfam kendragi MLA TH Lokesorna mahaki khuchabi singna lautunaraga haina thoklamle haina PDCC na phongdorakli Manipur Lengakna Green Manipur Mission ki brand ambassador oina khankhrabi Mahiroi Elangbam Valentina na lengaki mityeng ngai hori amadi South Korea gi Chongju da pangthokiba World Martial Art saruk yaruba India gi team New Delhi da harau tayamna okhrei ngasigi oinade Manipuri pau mutang swaida loizare miyeng tabiri besingbo amuka na khurumjari
ꯄꯥꯡꯊꯣꯛꯈꯤ꯫